asuk luraba tanda sida waithau sangom sanga tainaba waithau asida waithau gesai ki sida Quran ba muk taure ang maming du kay ba maming dum tayo abothem napa aming kay gawno amu leifamna kay mo kong degi amu mahagasi hai ba posa kasi pura laga lairamme auji mahasi laina laibane suairi ikhogi maira pai bi simsmasu khwanda bida yunggi manunggi ni kauna ikanna silli uda bida thammi asi amta mari laina singna fronta daita laibi singamta papobi imung manunggi ni agi ochoji pu satam Tidak, ya,